Imphal East District ki Manung Chanba Letan Pokpi Amadi Sadu gi mafam ama oiriba Lokchau Amadi Uyok Chingda Kuki Singna Lambi Semduna Chatnariba asi Leiriba Leingak asina Yengsinba Ngamloidaba Oiragadi mafam asigi Khunja Singna CSO Singga Kutsam Naduna Ngakcha-Ragani gi Firep Lauri Haina Young Sporting Club Letan Pokpi gi Secretary Waikom Naubana Fongdurakli ngasi Letan Pokpi Kaitelda Khunja Singna Thawong asibu yaningdaba fongdoktuna wakat mifam chathakre wakat mifam aduda naubana makha taraduna Maitei amadi kuki anigi irang thokraba matungda thengkhang kayada Lokchau amadi Uyok Ching Hairiba mafam asida lambi semnanaba hotnaduna laki lambi asi loishinduna Sizinaba Fauba Haukre Hairiba mafam asimaktada chahi asigi October 13 da district asigi SP yaungna Kakhatuna Yengsin Kibasu Laikre, Masiki Matakta DC Fauba Unaduna, Mahaki Mateng Degi Chief Secretary Unaduna Leingak Ayaba Yaudana Kuki Singna, Maning Tauna Chatari Batabak Asibu Tingnaba, Haikiba Laikre, Amadi Kuki Singi Tabak Singda, Ayaba Piriba, CRPF ki, Chamaga Kuntraum de Suba Battalion Asi Lautoknaba, Taknaduna Lakibani, Ngasi Faubada, Leingaki Maike Degisu, Karishu Taudana Lakli, Maramasana Numit Humnigi Faubagi Manungda, Miam da Chief Secretary na Pirakiba Tajaba Singh, Tabakto Ontok Tabatarabadi, Khunja Singna, Lamdamasigi CSO Singatana Duna, Leingak-Na Ngakpangam Draba Mafamasi, Aikoina Ngakcha-Ragani Haiki. Kuki Singna koi Letan Pokpi maning Ching sida tauriba lanji haurak padagi thengkhang kayarak hanjan tauraga koi si mathak sida koi Letan Pokpi Uyok Ching sida Kuki Singna lambi kaksalakre akoi da hujik pokta madugi government gi side tagi haitare ko karigumba response ama bok phangidre adu chupchap ta hujik si karigumbi imta government gi side tagi akoi na tanjaram iba demanding haibadi maru oina akoi si ka iba lambi si forest department gi kanodagi ayaba yauraga kakpajunate adagi kanagumba Government authority amatadagi ayaba yauraga kakpajunate adu Kuki Singna tauribasi thingbiyu kaiba lambi si destroy tawbiyu aduga lambi kakpadasu ayaba pibiriba 133 battalion CRPF se siju lauthokbiyo na khoi chief secretary masamakta pha ama pharakadore ko khoi asukuiba matam si demand taujaraga lakpani ngasi dagi numi humni babugi manungda government gi side tagi karigumba action amata lobiraktaba taragadi akhoi gi apambagi matungina karigumba thabak amata tawbiraktaba taragadi numit humni jigi matungda Manipur da lairiba CSO sing khusamnaraga akhoi gi lamje government gi side tagi ngakpa ngamdrabanina akhoi Ishana Ngakcha-Ragani haibagi laijare akhoi khungangi oina sapchabi firemni Koina mamangdasu disida yesta akoi se pisanjagrabani adu moina excel lamata lokhat piraktre aduna mokoina makhata excel lokhat piraktaba targadi masi akoi leitang pi Khunja sing praja sing punamak kaloina na akoi Manipur gi siwa Singga akoi tanajaraga akan bakhongjang akoi leptana sangjanjarani